ngasi numidang wairam phongkhiba tongan-tonganba Manipuri sifhongsing amasum thokhiba thodok wathoksingdagi maruoiba i-pausing khongasaraga Manipur Top Channel gi maikeidagi myamna thamjigi ahanbada Beril Thangada Manipur State Award for Literature 2020 kusinakre mama mapa tathi tawoina tawbasing ain yoeba thabak lakhothlagani Chief Minister Manipur State Award for Literature 2020 ayiba Beril Thangada ngasi Manipur Governor Laganisana kusinakre Directorate of Language Planning and Implementation Manipur Nasilaga Jawaharlal Manipur Dance Academy Hall ngasi pangthokiba award langthokpagi thoramadu Manipur gi Governor Laganesan amadi Chief Minister N Biren amasum Education Minister S Rajensu saruyaki award adu Governor Laganesan amasum Chief Minister Birena Beril Thangada award adu khusinakibaga loinana award asida sel oina lupa lakh ahom Sol ama amadi citation ama yauri award adu kumza English ngani kungi oina Beril Thangana iba ai amadi adungai gi ithat haiba lairik aduda pibani thauramadu Manipur gi Governor Laganesan hai Manipur literature gi thak wangna leiba masat asi hena pakthok sakthokna ba Manipuri lol gi lairik sing tongan ba lon singda handoktuna malemda masak khangana ba honasi magna hai Manipur literature gi matangda maru oina pibani magna hai Manipur literature gi matangda maru oina television gi influence ka loina awareness tawgi sangyamna namely Manipur gi oina literature amadi education da creative writer singna padama award phanggi sang hauju phawi yamna namely masigi maru oiba maramdi Sahitya Academy Award sei khudingi pangthoklabasu Manipur literature asi malemgi mafam singna paksana khangan ngamdabanani thauramadu saruk yakiba Minister Biren hai ngasigi khunai sida horakliba naha sing thaksi khaksi leiraktaba ahalaman ima ipa sing masa mamok singna tathi tawoina tawiba sing yauri masigi matangna lekai gi khungang gi survey tawba hore asigumba miyoi sing khangdokpaga loinana makhoigi mathakte action lawgani Manipur khunai hena mangda sangsinanaba spiritual gi wakhalon sagat haningi lairik lesu hairaba miyoi singna makhoigi ahalaman sing tathi tawoina tawbagi mami ama aikhoigi khunai ri taraklibasi yamna lebak thibani hainasu mangna makhatana phungdokhi atopa pawamana mo JCILPS ki drive hokre numit mangani gi manung nan Manipuri sing yumbu singna pass painaba renew tawnaba senbigadabani natrabadi yumbu su awaba tagani matam helaba pass paiba madi pass paidaba nan Manipuri sing gi mathakta joint committee on inner line permit system JCILPS na ngasidagi drive sataba hokre ngasi ahan boina samu makhongda JCILPS ki thaumi singna nan Manipuri sing amamam to oina sek tawga loinana nan Manipuri sing gi marakta pass paiba fawba yoram khidi loinana matam helaba pass paiba ga loinana makhoina tawningba tawdunu leiramba thengnakhi drive asigi matangda JCILPS ki convener BK Moirangsan hai Manipur ILP gi regulation sanaba hokhibaga loinana mito mian cha sing pass paidana amadi pairiba passing renew tawdana laisinba kya yauri asigumba nan Manipuri sing JCILPS na faraga police ta sinabagi khongjang asing asidagi hobani khongjang asi leptana sanction khigani Imphal area gi oina tha sigi kuntra phawbada sanction gani loinana district wise oina mathang sanction bagi thabaksu paikhatkani Mangnai ngasigi drive sida thengnariba nan Manipuri sing asi pass pairamdaba renew tawramdabana ayamboiki loinana ngasigi drive sida mauromdagi sanglakpada pass supi pidana sanglakpa nan Manipuri kya thengnare masi mataw karamna mau gate lairiba se gate singna yamna alert oina laibinaba appeal tawki loinana se gate sing asi yamna section na lehaningi nan Manipuri sing da appeal tawraduna hai nakhoi na lairiba asanba yumdagi mapan hek tholakpaga ILP valid oiba card adu matam supada loinaraga tholakadabani JCILPS na numit khudingi drive asi chatharakpada karigumba nakhoi thengnarabadi fagatpa yorakani karigumba nakhoi na ILPS ki card adu kauri yumda lehawre haiba matamda nakhoi da awaba tagani maduna maram oiraga nakhoi na pairiba card adu matam punamakta loinaduna lakadabani
yum saliba yumbu singnasu nakhoi gi asan ba yum na thamliba nan manipuri sing adu ngasidagi nimit mangani fawgi manungda pass paidaba nan manipuri sing pass launaba arrange tawbiro adugo renew tawgadaba singsu renew tahonanaba khonabiro hairiba numit mangani sigi manungda tahoudrabadi karigumba JCILPS na thengnarabadi yumbu sing adugi mathakta akanma miyeng sanglakani loinana Tuan khul laikai nan manipuri sing changlakpa matamda makhoi pass pairibra matam helaba pass paibra haibadu check tawbiraga JCILPS da pau pibiyu loinana JCILPS na changsilagliba khongjang asida club sing su mateng pangbinaba appeal tawraduna kariguma pass paidaba matam helaba pass peramba yorabadi police ta sinagani haikena su pausna makhatana phungdorakli ILP ki regulation ama Manipur satnare haiba khangna pass paidana laisinba matam helaba pass pairaga laisinba sina nan Manipuri singna CM Minister Biren usittabagi mami ama Chaona Taraklibasi Leibak thibani maram aduna aikhoi khuding magna yelhaumi kanba sangsilliba khongjang asida punna sagutminasi khongjang asibu mapung fana ba aikhoi punna khongthang asi lokhatminasi mataw sumna asum lairagadi nan Manipuri sinmina fawba aikhoi usittabagi phibam ama lakpasi aikhoi khudingmak leibak thibani hainasu mangna makhatana phungdokhi atopa paw manamo MSF na school singda satuna SOP ngaklibara yengsinkhre laingang na thuba matamda teachers non teaching staff amadi students singidamak district khudingi COVID care center treatment free of cost amadi testing free of cost lehengadabani haina Manipuri Student Federation MSF na hairi ngasi MSF ki General Secretary Hizam Rosana lusingba mihut kangbu amana Imphal West ki Kwakaithilda area da laidiba mailoisang singda satuna lengana piribi SOP singak libra haiba yengsinkhre yengsin khongsat kamari leinana Roshan hai thasigi sachat mapanda school college university amadi class 9 ki 12 fawi ayaba pihiba adu MSF na taran oi SOP guidelines thamduna class tawgadabani haina khangan kibasing adu yamna fai adubu lenga ki district level task force ama point number 6 the same gani haina pallibadu semdabagi mamitai lengang athuba matamna thabak to onthopina basu appeal torakli haina su paus na phungdorakli lushilak poina to papaw mana hairok te school sadana sel kaithokhiba matamda aina chairman oiki haba wapum aran bani Bcom das hairok kendra gi manungda leiba inganglok masa inganglok asoba masum melai tampak ti school suksa sadana sel lakthokre haiduna suna media ra thamlakpa wapam da matamadugi sel lakthokhiba duda school gi DI Texem Bcom das na chairman oikiba wapam yorakpa leibak thibani hairaduna suna thijinbada amadi report lawbada asoiba khara yaure haina Bcom das na phungdorakli ngasi wangjingda leiba maki mayumda pawmising unaba mada Bcom das na makhatana hai melai tampak haidiba mafamasida school suksa sadana sel lauthokiba matamadugi SMDC gi chairman asi AMDC gi chairman asi AI maibam malem na oibani aduga inganglok masagi su matamadugi chairman asi OK so kauba miyaman oibani school sing asigi mari leinaba document khudingmaksu mangonda loina laigani hairaduna karimata oidaba aigi ming yausilakpa asi aigi oina lebak thibani amadi MSU ki oina su lebak thibani hakiena pausna makhatana phongdoragli duga hauzik oina di paus matang sa lusinjarage pathoksagi bla soigiba lankiba yaurs mem ngakpigani matam gi maroi pausing leptana update pizara khaina su channel asigi maikeri gi myamna thamjari and thank you